mayam ama leiba asibo nungsi chanana leinanabani hairkanda manipurda leiba CSO amadi manipur ki government kanna honaduna ngasi fawda lakliba chairak asida ngasi International Day Against Drug Abuse Initiative Trafficking Abuse haiba ꯑꯩꯈꯣꯏꯒꯤ 2019 ꯒꯤ ꯑꯁꯤꯒꯨꯝꯂꯕ ꯐꯪꯁꯟ ꯑꯃ ꯇꯧꯈꯤꯕ ꯃꯥꯜꯂꯦ ꯃꯁꯤꯗ ꯂꯩꯔꯝꯃꯤꯕ ꯄꯣꯠꯁꯦ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯇꯩ ꯄꯥꯡꯒꯟꯁꯤꯡꯕꯨ ꯑꯇꯝꯅꯅ ꯁꯤꯗ ꯇꯧꯔꯤꯕ ꯗ꯭ꯔꯒ ꯃꯇꯥꯡꯗ ꯁꯤꯗ ꯎꯍꯜꯂꯤꯕ ꯁꯛꯇꯝ ꯑꯗꯨꯗꯒꯤ ꯁꯤꯗ ꯉꯥꯛꯊꯣꯛꯏꯕ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟ ꯈꯨꯟꯅꯥꯏ ꯈꯛꯇꯕꯨ ꯃꯤꯇꯩ ꯄꯥꯡꯒꯟ ꯈꯨꯟꯅꯥꯏ ꯈꯛꯇꯕꯨ ꯗ꯭ꯔꯒ ꯑꯁꯤꯗ ꯆꯥꯕ ꯑꯃꯗꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯃ ꯎꯍꯜꯂꯤꯕ ꯑꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯅ ꯌꯥꯝꯅ ꯆꯥꯎꯈꯠꯄꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯤꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯥꯡꯒꯟꯁꯤꯡꯕꯨ ꯁꯨꯒꯨꯝꯕ ꯗ꯭ꯔꯒꯀ ꯏꯔꯣꯏꯗꯅ ꯂꯩꯕ ꯃꯅꯤꯄꯨꯔ ꯄꯥꯡꯒꯟꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯇꯩ ꯄꯥꯡꯒꯟ ꯃꯔꯛꯁꯤꯗ ꯀꯔꯤꯒꯨꯝꯕ ꯀꯔꯤ ꯍꯥꯏꯅꯤ ꯆꯥꯎꯈꯠꯄ ꯊꯧꯔꯥꯡ ꯑꯩꯈꯣꯏꯅ ꯇꯧꯗꯕ ꯗ꯭ꯔꯒ ꯈꯛꯇꯒꯤ ꯂꯂꯣꯟꯕ ꯑꯗꯒꯤ ꯗ꯭ꯔꯒ ꯈꯛꯇ ꯆꯥꯕ ꯎꯍꯜꯂꯤꯕ ꯑꯁꯦ ꯑꯁꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯤꯇꯩ ꯄꯥꯡꯒꯟ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯗ꯭ꯔꯒ ꯑꯁꯤꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯃꯁꯤꯗ ꯎꯍꯜꯂꯤꯕ ꯄꯣꯠ ꯑꯁꯦ ꯑꯁꯤꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃꯗ ꯀꯥꯡꯂꯨꯞ ꯑꯃꯗ ꯑꯇꯝꯅꯅ ꯎꯍꯟꯕ ꯄꯣꯠ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯄꯣꯠ ꯑꯁꯦ ꯉꯁꯤ MMWꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯟꯕꯨ ꯉꯥꯛꯇꯅ ꯃꯩꯇꯩ ꯄꯥꯡꯒꯟꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯗꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕ ꯏꯃꯥ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯂꯦꯞꯄꯤ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯒꯤ ꯃꯤꯗꯤꯌꯥꯒꯤ ꯊꯣꯛꯇ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯍꯨꯠꯇꯕ ꯊꯧꯑꯣꯡ ꯃꯥꯟꯕ ꯄꯥꯡꯒꯟꯁꯤꯡꯕꯨ ꯅꯝꯗꯕ ꯃꯥꯟꯕ ꯃꯤꯇꯩ ꯄꯥꯡꯒꯟꯁꯤꯡꯕꯨ ꯅꯝꯗꯕ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯊꯧꯊꯤ ꯇꯩꯁꯤꯟꯖꯔꯒꯦ ꯍꯥꯏꯕꯁꯦ ꯍꯥꯏꯖꯔꯒ ꯑꯩꯅ ꯊꯧꯊꯤ ꯇꯩꯁꯤꯟꯖꯔꯤ Drag